ITLF na cookiesing ST list dagi kaktanaba dab tawbada Manipur Sarkar na kiduna hangadaba natte BVF. ITLF na cookiesing ST list dagi kaktanaba dab tawbada Manipur Sarkar na kiduna hangadaba natte ST list dagi cookiesing laukthokadaba ni haina Biles Volunteer Force ki spokesperson Ziban yumnam na phongdokre ngarang haureibi mayai laikai kangjebungda pangthokiba BVF singi firal singkhatpa amasung numit ni funigi oiba BVF singi training hawdokpagi thauramda wafam sing asi phongdokladuna Ziban yumnam na hai all Manipur BVF asi Manipur gi senmilon faganaba pandamda lingkhatkiba nei haukiba chahi 2023 gi May 3 dage Manipur da koki na landaduna mitai kaya tamthina hatkiba yum lising kaya mai thadokhiba kaya asi kannanaba BVF na ikhul sing kannanaba lanthengna lakle masida ikhoi gi thomi kaya asokapan nangkhiba leire amade thawai katpasu yaukhre BVF na hek leiriba makhai iraicha singbu kannanaba kuki militant singna landarakpa mayok yagani haina mahakna phongdokhe mahakna makha taraduna hai ngahansu kumbi hautakta singsan bachachaba miyoi maribu kuki singna faraga tamthina hatokpiba yabna nungaite hai kibadai AR gi DG na security da misam da khut tharaklabadi lemna tokloi Central Force leiriba kumbi gi hautakta singchanjaba miyoi mari faraga hatokpiba sida khulai paiba kuki sing tanaduna karigi fadre karigi makhoi gi leifam operation chathadabano Basanda malalaga leiba penjari haina phongdokhe Manipur Sarkar na suktam thibam yara si thoklaba phauba karigi damakta kuki terroristing takhaiba ngamdribano misam mathang halaglaba faubada aikhoi asum yengduna leiribasi pende haina mahakna makha takhe mahakna makha tana hai Bharat Sarkar gi maikeidagi kuki sing ST list chalanba natraga chalandabagi matangda state ki mot pirakna bahairakpa yamna tan sare kuki sing ST list dagi lauthokadabane ITLF na kuki sing ST list dagi lauthoklabade hena irang thokani haina dab tawre makhoi gi dabta Manipur lengangna hangadaba kigadaba natte irang asida kuki sing na landaduna mitai kaya hatkre yumlising kaya ut olankre masidagi hena chawba karamba irang leire kuki sing yellow misu natte karamba ground da yenglaga makhoi bu ST list da hapkadoribano communal oiba officer kharanna mantri na hapchilambadu semdokpa matam oire Any cookie haibadi Thailand da leiba cookie su Manipur da ST oire maramasina Sarkar na aran basi sumthoktuna cookie bu ST list dagi kakthatpa matam oire haina jiban na phongdokhe mahang na roiba da hai more Manipur gi lamne lamgi mapuna Manipur Sarkar na state force thamningba mafam da magi state ta thamba yai masida ITLF amadi kotuna more da state force thamba yaroi haibagi matik sunatte more da state force lauthokraga drug puthok pusin taunaba Myanmar dagi cookie pusilaknaba ITLF amadi kotugi tatne amade BVF ki thabak thauram sing amade awada pada mateng pangbirakpa khwai pumnamak pusu BVF ki maike dagi thagatpa phongdokhe ngarang ki thauram da BVF ki president na ibudau pakhang bayakpa firal amasung Bharat ki masu ahum ki firal su chingkhatuna ikai khumnaba utkhe